Incredible Story Manipur nang asisu aigi nuksiraba viewersinggidamak 2022 da release tawkiba horror amadi science fiction da based tawba Nope movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.8, Rotten Tomatoes da 83%, Letterboxd da 5 gi manungda 3.7, Google users na 63% like pikiba movie amani. Movie asi 22 July 2022 da Canada da release tawkibani. Movie asigi director na Jordan Peele, producer na Jordan Peele, Len Cooper amadi Sara Scott na oiri. Fare adudi mayam movie asida saktam langlibi amadi movie asigi samlapa wari pandabi movie romdo oina mai onsilasi. Movie asi haudringai mamang mayamna channel asibu ahanba thengnabiba oiragadi nuksibiduna channel asibu like, share amadi subscribe tawbirambasu kawbiganu. Movie asina haurakpada aikoina angang amagi so tawfam amada urami. Mafam aduda yong amasu perform tawrami. Yong asina so asigi maru oiba saktam ama oina adubu nongma khangaudana yong adu magi ipang pangjaba matau adu mangkhirami. Mahaki manungda leiriba sahing chaba saktam adu aikoina urami. So asibu yengduna site leiriba mipum khudimak yong asina yamna tamthiba mongda minungsi amata leitana hato ami. Yong asina asomna torokpa matam asida nupa macha amadi mathwai kanjanabagidamak table amagi makhada tuminna yong aduna udanabagidamak lottuna leirami. Adubu lottuna leiriba angang adu yong aduna urami. Yong adusu angang adugi manakta angang adubu attack tawnabagidamak changsilai. Yong asina asomna changsilakpa matam asida angang nupa macha adudi aduki matik yamna kirami. Maramdi magi wakhanda khalambi mahak haujik soidana siragani haiduna. Adubu matang asida yamna ngaklibadi yong adugi asawba sakfam khudimak angang adugi matau adu uba matamda loina mangkhirami. Aduga bye bye tawramduna mafam adudagi chatkhi. Matam adudagi so adusu adumak loisinki. Masigi matung chahi kaya ama haukraba matungda haujik aikoina uba fangliba asi city dagi yamna lapna leiba khungang amadani. Yamna ahal oiraba nupa amana sagol mayam ama film yawnabagi-damak training tawduna leirami. Asumna leiringai matam asida khanghaudana karigumba pot mayam ama atya mathaktagi taraklambi. Asumna tarakpa asida ahal oiraba nupa adugi kokta karigumba pot amana taraklambi. Masidagi ahal adu sagol thawna adumak mafam asida sirambi. Ahal adugi macha nupa oje adu khara lapna leirambadagi mapana tawriba adu uba matamda yamna thuna mapagi manakta chensilai. Aduga mapabu garida hapkatuna hospital tamna yamna hatu thawduna laami. Ojena gari adu thawna mapada yengduna mapa asi matau karamna thawdo asi thoklibano haiduna khallaga leirambi. Asumna lakpana hospital adu yawraklambi. Hospital jawrakpa matamdadi doctor sing aduna yengba matamda mahaki mapa asi leitre haiduna hairi. Wafam asi taba matamda oje aduki matik yamna mathwai nungairamde. Masidagi wa kari amata ngangdabi mapada adumak munna yenglaga leirambi. Matam masida oje gi mafamda doctor nupa amana hairi haujikti nahak kari su khalluraganu haukraba adugi damak nungaitaba kari amata tawruraganu. Nangi babagi makokta tarakliba asi coil amada tarakpani. Aduga coil adu safukanna tarakpana maram oiduna magi makokta phaujinduna changlibani haiduna x-ray adusu yengalai. Aduga makhatana doctor aduna hairi masibu oithokpa yaba asi nangi babagi makok mapada plane ama pairakpa soidana oiramgani. Aduga plane adudagi coin asi taraktuna nangi babagi kokta thomkhiba oiramgani haiduna. Ojesu doctor aduna hairiba wafam aduda thajarambi. Maramdi numit aduda ojenasu atiya mathakta karigumba makhol ama takhibani. Masigi matung tha tarukki matungda aikoida amu ulai. Matam masidadi ojegi babana tawramba thabak khudimak haujikti ojena loina tawri. Maram asina ojesu magi babana tawrambagum hanagi matau sagon singadu mana loina train tawduna leirami. Nongmagi numit amada ojegi mafamda film amagi damak contract laami. Masidagi mafam aduda makhoigi lucky kauba sagol adu puduna laami. Film gi site adu yawraba matungda
ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯇꯝ ꯃꯗꯨꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯒꯤꯗꯃꯛ ꯁꯒꯣꯜ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯅꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯦꯒꯤ ꯁꯒꯣꯜ ꯂꯛꯀꯤ ꯑꯗꯨ ꯐꯤꯂꯝ ꯅꯝꯅꯕꯒꯤꯗꯃꯛ ꯔꯤꯐ꯭ꯂꯦꯛꯁꯟꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯁꯤꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯒꯣꯜ ꯑꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯑꯁꯤꯒ ꯊꯕꯛ ꯑꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯐꯤꯂꯝ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯣꯖꯦꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯣꯖꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯦꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯦꯛ ꯄꯨꯝꯕ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯦꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯤꯖꯤꯅꯦꯁ ꯄꯨꯝꯕ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯁꯒꯣꯜ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ताना ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯦꯒꯤ ꯋꯥꯈꯟꯗ ꯆꯞ ꯌꯨꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯂꯛꯀꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯊꯤꯝ ꯄꯥर्क ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯤꯝ ꯄꯥर्क ꯑꯗꯨꯗ ꯔꯤꯀꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯉꯝꯃꯤ, ꯑꯗꯨꯗꯤ ꯔꯤꯀꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯌꯣꯡꯒꯤ ꯁꯣ ꯑꯗꯨꯗ ꯍꯤꯡꯍꯧꯗꯨꯅ ꯂꯩꯍꯧꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯀꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯤꯗꯨꯅ ꯇꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯀꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯥꯏꯇꯣꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯤꯝ ꯄꯥर्क ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯦꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯒꯣꯜ ꯑꯃꯠꯇ ꯅꯠꯇꯦ, ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯦꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯣꯟꯕ ꯄꯥꯝꯗꯦ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯗꯤ ꯂꯛꯀꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯈꯛꯇꯃꯛ ꯌꯣꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯦ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅꯗꯤ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯕꯜꯕ ꯑꯗꯨ ꯈꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯦꯒꯤ ꯁꯒꯣꯜ ꯑꯃ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤꯗ ꯑꯣꯖꯦ ꯃꯥꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯣꯖꯦꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯑꯦꯂꯤꯌꯟꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯖꯦꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯣꯖꯦꯅ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯃꯨꯠꯈꯤꯕ ꯃꯩ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯑꯣꯖꯦꯒꯤ ꯃꯁꯥꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯥꯖꯔꯝꯃꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯑꯗꯨꯗ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯥꯎꯇꯦꯖ ꯊꯣꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ, ꯅꯦꯠꯋꯥꯔꯛ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯀꯔꯤ ꯑꯃꯠꯇ ꯌꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯦꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯎꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯏꯟꯇꯔꯅꯦꯠꯇ ꯑꯞꯂꯣꯗ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯐꯦꯟ ꯐꯣꯂꯣꯋꯔ ꯑꯃꯗꯤ ꯄꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ
alien spaceship adu makoigi camerada kapnabagidamag plan tawrambi. Aduga matang asida makoy ani na hainarami aikoi ani 24-hour numit chuppagi oina adumag spaceship asibu lakpa ngaiduna leiba adudi ngamloi maram asina karigumba plan ama tawduna spaceship asibu nanthoktabida photo kaphaunabagidamag hotnagadabani haiduna masidagi makoy ani na khanarami madudi makoigi yumgi akoiba pumba CCTV camera hapasi haiduna madu oirabadi karigumba makoigi camera da alien spaceship adu namba nangaudrabasu CCTV camera gi footage da soidana ugadoribani masidagi mathangi sinda aikoina uba fangliba asi makoigi yum asida camera hapnabagidamak installation tauba miyoising laambi adubu matang asida CCTV camera installation tauba lakliba miyoi adusu aduki matik yamna angakpa haibadu oirambi maramdi Atay miyoigumna yum asigi manungda CCTV camera asi install tawramde adugi mahutta yum asigi mapanda ahangba atiya mathakta ongkhatuna CCTV camera singasi loina install tawduna leirambi masibu ubada camera panba lakliba miyoi asigi masada su khalambi karigumba makhoigi machin manau asina atiya mathakta posak amadi soidana uramlagani haiduna CCTV camera gi footage kudimak ojena magi phone dasu yengba yanabagi damak loina shamlambi maramdi mahakna office chatpa matamdasu office tagi adumak CCTV camera gi footage adu yengduna leirambi numidangi matam amada oje amadi mahaki machanupi makhoi anina alien spaceship adubu lakpa ngaiduna leirambi matang asida alien spaceship adusu makhoigi yumgi manakta paiduna chatlambi adum oinamak makhoigi CCTV camera adudadi alien spaceship adu record tawba ngamde maramdi alien spaceship asina lakpa matamda manak nakpada leiriba yum khudimak mai amadi internet khudimak amata yaramde oje amadi magi machanupi makhoi anina khanarami madudi karigumba alien spaceship asi makoina record tawge hairabadi atopa pambai ama thiba natana kari amata upai leiroi haujik makoina leiriba system asinadi karigumba record tawba capture tawba kari amata ngamloi haibasi moina su khangami atopa nakal amaromda oje gi mayumda CCTV camera panbala amba miyoi adu magi yumdasu CCTV camera pansanduna yengduna leirambi mahakna khangi karigumba record asi yom tawduna yenglabadi kharata oirasu uba fangani haiduna basidagi mahakna record pumba zoom tawduna yengba matamda leichin makhai loina koipai paiduna leirambi adubu leichin amakhakti mana leiriba mafam adudagi machi lengdabi adumak leirambi masibu uba matamda mana sukhangambi oje hoina yengliba adu masi soidana oigani haiduna nupa adunasu oje gi mayumda yoroklaba matungda oje amadi magi machanupi gi mafamda lengdana leiriba leichil adubu yenghalami aduga hairi masi spaceship soidana oigani atei singasina koileng lengduna leiraga mana lengdriba asi hairambi masi uraba matungda ojena hairaklambi karigumba mafam masida uriba leichil asi aikoina photo namlaba matungda alien spaceship ni haina thagatpa matamda yaroidra haiduna nupa aduna hairi masidi kana amatana thajaroi aduna masi tawba matamda fake ni oidabani haiduna adumak miyamna soidana hainarakani nakal amaromdana aikoina uba fangliba asi Ricky adu magi theme park aduda mahaki show ama tawnabagi damak sem saduna leirambi mahaki show aduda achau achauba potlam kaya marom amabu minute amagi manungda manghallambi haujik mana manghangadoriba asi oje dagi mamangda lahauba laki hairiba sagol aduni mafam asida show asibu yengnabagi damak miyoi kaya amasu laami aduga matam asida khanghaudana yamna akanba nungsit ama silaklambi nungsit adu uba matamda Ricky aduki matik yamna haraurambi maramdi magi trick ama soidabi pangthokpa yarani haiduna adubu khanghaudana mathakta uriba asi ngasai makai lengdabi leiramba leichil adu Ricky gi theme park adu tamna laami aduga sagol adu magi web ama thadaraktuna adumak chingkhatkirambi web aduna chingkhatpa matamda Ricky su adumak yaurambi matang asida haujikti aikoina karigumba amasu khangba ngambi ngasai makai aikoina alien spaceship ni haiduna leiriba asidi alien spaceship ama oiramde masidi achauba alien amani mioiba amadi mafam asida leiriba sa singbu chaduna hingba alien ama oirambi
ꯑꯗꯨꯒ ꯑꯦꯂꯦꯟ ꯑꯁꯤ ꯔꯤꯀꯤꯅꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯟꯅ ꯈꯪꯉꯝꯃꯤ, ꯑꯗꯨꯒ ꯔꯤꯀꯤꯒꯤ ꯃꯐꯝꯗ ꯑꯦꯂꯦꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯕ ꯉꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯤꯌꯥꯝꯗ ꯁꯣ ꯎꯠꯄ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯁꯥꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯑꯦꯂꯦꯟ ꯑꯁꯤꯗ ꯄꯤꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝꯗꯗꯤ ꯃꯥꯅ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅꯗꯤ ꯔꯤꯀꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯦꯖꯤꯛ ꯍꯩꯕ, ꯄꯣꯠꯂꯝꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯇ꯭ꯔꯤꯛ ꯀꯌꯥꯃꯔꯣꯝ ꯑꯃ ꯍꯩ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯁꯥꯃꯛꯁꯨ ꯊꯨꯗꯨꯅ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯦꯂꯦꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯔꯤꯀꯤ ꯑꯗꯨꯃꯛ ꯑꯦꯂꯦꯟ ꯑꯁꯤꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯁꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯣꯖꯦ ꯑꯁꯤ ꯊꯤꯝ ꯄꯥꯔꯛ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯃꯥꯡꯇꯥꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯣꯖꯦꯒꯤ ꯋꯥꯈꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯦꯂꯦꯟ ꯑꯗꯨꯅꯁꯨ ꯑꯣꯖꯦꯕꯨ ꯎꯕ ꯃꯇꯝꯗ ꯑꯣꯖꯦꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯦꯁꯨ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯇꯦꯕꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯦꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯦꯂꯦꯟ ꯑꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯣꯖꯦꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯈꯤꯕꯗꯒꯤ ꯑꯣꯖꯦ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯦꯂꯦꯟ ꯑꯗꯨꯅꯗꯤ ꯑꯣꯖꯦ ꯑꯁꯤ ꯐꯖꯅ ꯎꯗꯕꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯖꯦ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯟꯊꯗꯕꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯁꯤꯞꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯁꯥꯃꯛ ꯑꯆꯧꯕ ꯑꯦꯂꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯖꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯤꯝ ꯄꯥꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯕꯅꯤ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯐꯖꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯒꯗꯕꯅꯤ, ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯑꯣꯖꯦꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯑꯦꯂꯦꯟ ꯑꯗꯨ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯑꯦꯂꯦꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯈꯨꯗꯛꯇ ꯆꯥꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯟ ꯑꯁꯤꯅ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯦꯂꯦꯟ ꯑꯗꯨꯅ ꯑꯣꯖꯦꯒꯤ ꯃꯌꯨꯝ ꯃꯊꯛꯇ ꯄꯣꯠꯆꯩ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯦꯂꯦꯟ ꯑꯁꯤꯅ ꯊꯥꯗꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯅ ꯆꯥꯁꯤꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯂꯦꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯦꯟ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯑꯃꯗꯤ ꯁꯔꯨ ꯈꯛꯇꯃꯛ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯑꯦꯂꯦꯟ ꯑꯁꯤꯅ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯏ, ꯑꯦꯂꯦꯟ ꯑꯁꯤꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯠꯂꯝꯁꯤꯡ ꯃꯈꯥꯗ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯑꯣꯖꯦꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯀꯣꯏꯜ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ CCTV ꯀꯦꯃꯦꯔꯥ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯅꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯂꯦꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯤꯌꯥꯝꯗ ꯑꯦꯂꯦꯟ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯂꯥꯟ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯦꯂꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯅꯆꯤꯡꯕ ꯂꯣꯏꯅ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯃꯩꯒꯤ ꯊꯕꯛ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯂꯦꯟ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯈꯜ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕꯗꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ
ꯀꯦꯃꯦꯔꯥ ꯃꯈꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯗꯤ ꯃꯩ ꯑꯃꯗꯤ ꯕꯦꯇ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯈꯨꯠꯅ ꯎꯪꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯈꯜꯒꯤ ꯀꯦꯃꯦꯔꯥ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯋꯥꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯂꯦꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯗꯕ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯂꯤꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤꯅ ꯄꯥꯎ ꯇꯥꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯇꯤꯚꯤ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯊꯤꯝ ꯄꯥꯔꯛꯇꯒꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯁꯥ ꯉꯥꯁꯤꯡꯕꯨ ꯂꯣꯏꯅ ꯆꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅꯁꯨ ꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯣꯖꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯉꯁꯥꯏ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯎꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯦꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯨꯗꯨꯅ ꯑꯣꯖꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯦꯂꯦꯟ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯖꯦꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯁꯦꯠ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯅꯁꯨ ꯑꯦꯂꯦꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯁꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯂꯥꯏꯠ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯁꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯦꯂꯦꯟ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯃꯨꯠꯈ꯭ꯔꯕꯗꯤ ꯑꯦꯂꯦꯟ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯈꯣꯏꯅ ꯐꯨꯇꯦꯖ ꯑꯁꯤ ꯂꯧꯍꯧꯕ ꯅꯪꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯕꯥꯏꯛ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯝ ꯄꯥꯔꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯤꯝ ꯄꯥꯔꯛꯇꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯤꯝ ꯄꯥꯔꯛꯇ ꯆꯪꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯊꯤꯝ ꯄꯥꯔꯛ ꯂꯣꯝꯗ ꯀꯩꯗꯧꯕ ꯆꯠꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯤꯝ ꯄꯥꯔꯛꯇ ꯃꯤ ꯃꯥꯡꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄꯣꯔꯠ ꯂꯧꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅ ꯔꯤꯄꯣꯔꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯂꯧꯅꯕꯒꯤꯗꯃꯛ ꯆꯪꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯤꯝ ꯄꯥꯔꯛꯇ ꯆꯪꯗꯕꯤ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯄꯣꯔꯇꯔ ꯑꯁꯤꯅꯗꯤ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯊꯤꯝ ꯄꯥꯔꯛ ꯇꯝꯅ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯃꯥꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯗꯨ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯖꯦꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯦꯅꯁꯨ ꯈꯪꯏ ꯀꯔꯤꯒꯨꯝꯕ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯦꯂꯦꯟ ꯑꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯑꯣꯖꯦꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯦꯂꯦꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯣꯖꯦꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯏꯜꯗꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯑꯦꯂꯦꯟ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯁꯤꯕꯨ ꯆꯥꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯝꯃꯤ꯫ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯎꯍꯟꯕꯒꯤꯗꯤ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯃꯁꯤꯅꯁꯨ ꯄꯦꯜꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯖꯦꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯍꯟꯗꯣꯔꯛꯂꯤꯕꯅꯤ꯫
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯑꯦꯂꯤꯌꯟ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯐꯣꯇꯣ ꯂꯧꯅꯕꯒꯤꯗꯃꯛ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯏ ꯍꯥꯏꯕ꯫ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅꯁꯨ ꯈꯪꯏ ꯍꯧꯖꯤꯛ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯒꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛꯅꯗꯤ ꯆꯪꯗꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯋꯥꯏꯜꯗꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤꯁꯨ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯁꯥ ꯄꯦꯔꯥꯖꯨꯠ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯂꯣꯡꯁꯤꯟꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯕꯥꯏꯠ ꯑꯗꯨ ꯏꯟꯈꯠꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯁꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯊꯤꯝ ꯄꯥꯔꯛ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯕꯥꯏꯠ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯝ ꯄꯥꯔꯛ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯆꯧꯕ ꯕꯦꯂꯨꯟ ꯑꯃꯕꯨ ꯃꯥꯅ ꯀꯛꯊꯠꯇꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯍꯜꯂꯛꯂꯝꯃꯤ꯫ ꯕꯦꯂꯨꯟ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯌꯟ ꯑꯗꯨꯅꯁꯨ ꯃꯤꯑꯣꯏꯕꯅꯤ ꯈꯟꯗꯨꯅ ꯕꯦꯂꯨꯟ ꯑꯁꯤꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯂꯨꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯗꯨꯅ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯕꯦꯂꯨꯟ ꯑꯗꯨꯕꯨ ꯆꯥꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯅꯁꯨ ꯗꯤꯁꯇ꯭ꯔꯦꯛꯇꯦꯗ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯂꯤꯌꯟ ꯑꯁꯤꯕꯨ ꯐꯣꯇꯣ ꯀꯥꯞꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯌꯦꯛ ꯐꯖꯅ ꯎꯔꯝꯗꯦ ꯃꯔꯝꯗꯤ ꯑꯦꯂꯤꯌꯟ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕꯅ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯠꯇꯨꯅ ꯖꯨꯝ ꯇꯧꯗꯨꯅ ꯑꯦꯂꯤꯌꯟ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯥꯞꯄꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯍꯦꯛ ꯕꯦꯂꯨꯟ ꯑꯗꯨ ꯆꯥꯁꯤꯟꯈꯤꯕꯒ ꯃꯥꯅ ꯆꯥꯁꯤꯜꯂꯤꯕ ꯕꯦꯂꯨꯟ ꯑꯁꯤꯗꯤ ꯍꯦꯂꯤꯌꯝ ꯒ꯭ꯌꯥꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯑꯆꯧꯕ ꯕ꯭ꯂꯥꯁ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯠꯃꯥꯡꯗ ꯑꯆꯧꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯦꯁꯔ ꯑꯁꯤ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯁꯤꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯣꯖꯦꯒꯤ ꯃꯆꯟꯅꯨꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯉꯁꯥꯏꯗꯒꯤ ꯑꯦꯂꯤꯌꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯦ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯣꯖꯦ ꯑꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯐꯣꯇꯣ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫